Hello, my amazing Bible prophecy minister Taram Nokchari, Nasi Lokotsagrava topic city, Quena Aran Kubamgi, Anishuva Tanka Gaduni. High topic as Amamaru Evenish Noxing, where Hamade short of Patanatose. Sagadale be Pasha Am Tagasarepa, Nana Naki Am Tangaram Lasana Provuji Sukrisabu, Costa Equigi the Mokpang Tinduna, Sian Viva, Aduga Mahakima Panequida Rankubam, Kagimatik Ningba, Asigidamo, Hanana Tagasari, Quenangasi Naki. Arankubomase, Quena Matokran, Pafi, Quena Arankubom Pangati, Habsik Maram, Papsilona, Karanga, Macedanaki, Tawashing Budana, Sing Biduna, and Nam Kudima, Nakis Hastri Matuna, and View, Adugatari, which an option the Su, Patana Naki, Tawashing Budana, Koy Puning the Gambiduna Kangan View, Hoping Lord Favana, Luna View, Provuji Sugim in the Kurum Zari. Amen. I Quena Mamangi, Pat Sarukta, Quena Arankubom, Kamina Pangadigi. Haibatugi Ahan Batangkta, Quena Nakare, have the Arankubum have say, Taza Bagima Pana, Taujana, equate the Pivini. I say, Quena Yatangapon Arankubum, Pangbanate, Arankubum did Pravuji Sukristana Pivni, Adubu Pravuji Sukrista that Taza Krabamipun Kudemona, Ishona Hive Ilakani, Equena, Shogu and Zatangje, Taza Bagima Pana, Tiena, Nakpunga Mali, have do Adugi Madam de Quena Katang Yang, Equemakatana, Amuk. Changchaminasi ko ngasina ani shuba tangkakta hai koina Luke 13:5 mathangi ani shuba condition na ikoina arangkubam phangningai ki dama aikoi kari tauba thapage habse aina nakoida hairi natte adubu nakoina pungning hongdrabadi matau adugumna nakoi punam mangani kara samjalaje masida ani shuba je kari haige matamda aikoina prabhu da thajai hairaga su aikoina pungning hongdraga de aikoida arangkubam Pangbagi Atalaiteba. Prabhu the Taza Krabami Punkudemona saying the Taza Krabami Punkudemona Puning Hongakaneva. Puning Hongba Hapsi Carino, Aina Tauramba Pavki Tabaktarumba, Patabamayam, Laimutilaramba, Shona Yadaba, Shoguan Atana Yadaba, Patabatarumba Pav, Kuding Mado. Prabhu Sukris the Taza Bagima Pana, Equina Prabhu the Magi, Prabhu can be Mapuni and Mike Konyaka, the Taza Bagima Pana, Tuzaba Matamda, Mahana Equida Puning Honga, Fivita Caneva. Hide the mana, a quaje, can diva, quite can diva have ze, but do the hold of name. Quite puning hongani, a duga quena, how give up until the town Pataba Makaido, Tamna Tadro Caneva. I don't know puning hong by out than the Arankobon, Ganasule, Snauza, I don't know puning hongba, Havadi, Aina Hana Taromba, Patabas Hazard, Amtas Hazard, Wang Sangang, Ishona Yadaba, Bible Gimatung in a Yadaba. Adugumba, Meamdo, Madu Tadok have say. Masina Anishuba condition never when Arankubum Pong. Masi Puning Hong out the knitting, Kanasu Arankubum Pongo, Evizini. Matang the home sub down Yinko. 1 John 1 G 9 that when a Puning Hall of Matun the Quena Rokani, when a pop Hidoxa by Jalak never. I couldn't a quiggy pops in Hidoxa Rabadi, Mahana a quiggy pops in Kopinaba, some dermats and the Bapunamotiki Kubus and Dopinaba, Mark the Tazaba Yabani, Amasun, Asumbani have He is just having English that he is just if we confess our sin when a quick pops in Hydogadi, Mark said Tazabayaba, Amasun, Dharmat, Asumbani, have the Dharmachambani have never. Masida hide Carino, I couldn't a quick pop Hydoxagadabani. Puning Holobamatun, they quite a Prabuji Sukristada, I couldn't a quick pop to Hydoxaganeva. Pop Hydoxabagi, a sang of Fivam the Carino, I pop in Aja Kangjava. Masi, I nap, I papin is a Kangagadi Arankubum, shown I quit the people on my. Aduna, I papini, I pap tore, show I patabami have the Kangjab's never. Adugi Matunda in the Tokiba, Patabukudim, show the Hija. I don't sagani, Adugi Matunda, Masina pretty promise, shown I quit Patabapa, cutting madu, copy with the Natana, Pataba cutting magatu the shown I quibble, some topida never. Masida Haramadi, some topidan, Ishona give up some topidan having atadi, Aina Hana Hura Lambado, Aina Shoda Hydrochagre, Ishona give up to copy the Ramba, the copy, Aduga Mahana, some topida havadi, I give Punsida Aina Huram, the Amuktora River. Aina Muktora Ragadi, I pop to copy was a fangro, I do a pop, the day some talk river. Adana pops and dopiva having atadi, Maduneva, some topiva having atadi, pop copiva havadi. Aina Hana Tarombado, Tauroi, Puning Hole, Puning Honga, Carbon Tauroi, and I show him from the AJ, Hydoxer Caneva. Masinico, Quena,
Bible na hairibse aduga Power of 28:13 da jo asumna hai sida yam phajai pap losin ba makti saukhalo hai adubu madu haidokpa amasung thadokpa mahangna chanbi ba phangani hai haidokpa amasung thadokpa confess and forsake hai masi ekhona pap ta haidokani ekona thadokani masi ekhona repentance har ga jo amorom da hai bi aduna ekhoina aije papini haina aije kaino tawjaraba aina losinaba aigi pap to aina pap tawraga aina losinaba honaba aigi ira laitena honaba taragdi copy ro aduni aina haje akhoina tawgiba fataba kudum do shogi mafamda lakpa matamda ai papini haije hairaga lakadabna ai dharma sele chor ai aphabani ai di smai tawda mi gi mapohran de chen thibangang de shorai bu copy ai warang khum pibiu haina hairaga de kadum da copy ba phangoreba maram di dharma semba mi kanas leite ichna sa aduna akhoina pap losan ba habdi aikoina haidok ta ba habdo aikoina tawrodabni aduga aikoina haidok patai aduga haideba pap to aikoina thadokadabne Christian oiba khudingmaki punsi je masi ogidabne ba aduna ni hana phattaba mayam ju thamba charamba thalamba mayam le ju Prabhu Jisu Christ ja changlaba matungda ishona ma bu punung mo pibini adugi matungda mahana pap haidokani aduga pap thadoga ishona ma funda lakani anahu punsi ama hingane ba masini ko aran ko ba maibje masi arang ko bangi process ni masi mathang chathara kadaba process ne mathang da mari shuba asida amu yengji ko koina John 3:3 gi 5 de koina khange mari shuba condition di nauna pok pa habs ne yengji ko disuna khongki tasena maina nangon da haide mi amna ising amsong thawai de gi pok trab de maana ishogin thole bak ta satpa phangoi have ne ba sinaw masi kanana Prabhu Jisu Christ na Nicodemus ta takpi ki ba yamna maru oiba phajaba para amne ekhoi nauna pokadabni ekhoina nauna pokpa habje karino masigi chapta jita jo phadna khange hakchang de gi pokpuna hakchang de gi ni thawai de gi pokpuna thawai gi oiba maising phangi habdo khoi de thawai de gi thawai aseng ba gi amasung sing de gi nauna pok sing de gi nauna pokpa habdi kaino khoina baptism lawba du neba sinaw sa ekhoina thawai aseng ba gi mapana ekhoina nauna poktraba nauna pokpa habdi ekhoina hana tawrama phattaba mayam do loina thadoga khoi nauna mi haidi pap su yan chendaba mi amagum nei khoje ishogi mamang da khoine hingraba khoi sargada kadong da ju satpa phangoi khoi nauna pokpa namit khuding ge khoina nauna pokpa tai aduna ne polna hai go I die daily han ai namit khuding gi si han ni ma namit khuding gi siramni na ma namit khuding gi poeba namit khuding gi pap ta si aduna namit khuding gi nauna poe kanada dharma chembrom da pap to thadobni na apabrom da sum nauna popi ki mapana oyeba isnausa masine ko aduga mu ising da baptize to habse masi akhona tasengna Prabhu Jisu Christ gi matung inba mi oraktaragadi orakati magi matung na sapatagadi hariba process da ekhoi ishogi mamangda aije Christian oire Prabhu Jisu Christ gi tung inba mi oire nauna poloba mi ni habse kamaina utkeni haba matamda baptism isingda lupaga ekhoi je baptize to wa sigi mapana utkene aduna Mark 16:16 da hai thajaraba amsung baptize torba mahak pu kanbigani adubu thajadaba mi adubu aranba tahangani hamne condemn hamne sidadi ko English ta aina text so haidare arama tahangani he will be condemned hamne condemn adi khoi pap to bu khudim mai shogi khoina mamanda sne nakre pap to bu khudim mai shogi wain da thangna sisno haina maran seba condemn to de ne ba khoje adubu ekhoina kaidoba ekhoina Prabhu da thajaraba aduga ekhoina baptize torba habdi baptize torba mi je Prabhu thajar ngasai thajabagi thaujangi process chalamni pungning hongba pa bhaidok saba aduga nauna pokpa masigi matam chibu conversion khoina lamsa saja hongtopagi process goiba haidib je loina thunga baneba adu maina thunglaba mi aduna kaidoba khoina baptize torra neba soidana maje haidib misa adu baptize torani habni adoi tardi haidib je yaudana di ekhona kanbiba haido phang loeba ai kai kuma matang matamna yadarga di baptize tawdaba matang yaugni adubu akhoi khingkhing lawba akhoi kanba shogi damak saki piba leiba akhoi dadi baptize taw bhaibsi amaroi kanagu mising phamungda seramdai tanjada akhoi pungning hongpa mising leiraga di makhoi gi damak isingda kumda bhaibsi darka leiteba adu makhoi gi damak tadi kanana ngamdaba mising gi damak Prabhu Jisu Krishna mohsilaga tawbiramni khudamoina cross ta Prabhu Jisu Christ gi thangba nakanda siba huran ba do mangonda Prabhu Jisu na arang ko pigina haina wasai
maramdi mana cross tagi kumdaraga amu ishorgi aningba pamado baibana haibdugi matungna chatpagi matamdo madi phangdeba adu karigumba mana phangamba taragadi hairiba arangkubam phangningai condition khudimok se mana loina sakaneba ma puning hongabni ma ishoda ma gi papta haidok sarabneba adubu mana tayang panda adugumba punsi ama hingai do phangideba maramdi ma gi dandi cross pangting amne maunda ju baptize to bi matam phangde adugumba mising adugi mahuti prabhuna tawbirabneba adubu ikan kan bai khoine baptize to du kai sukai deda na khallade khoi shona kan biroi habsineba aduga ikhone inje kana dharma sen bra habji dharma sen ba habse kana no habje khoi inje first on 2 gi 29 de hai sida ko english ka manipur gi manade ai english ta page if ye know that he is righteous ikhone show prabhu jesu christ de dharma chele habje ikhone khanglagadi ye know that nangna khangi everyone that doeth righteousness is born of God and haidi masidana akhone manipudana asumba tauri bai ko asumba tawbaga dharma sembaga khatang artha de taiun na ge tawbagi mong male adu dharma sen bai tare dharma chenba tauri ba khudimak mangon ki poe hamne dharma chenba tauri ba khudimak ishor de ki poe hamne makche dharma chenba tawbu khudimak nangna poe hamne masida haise sinawsa nangna pokta ba mi amta dharma chende nangna pola ba mising dharma chele haibni sidai damu 3 ki 9 da mujeng ko adudi kanana patok de habje yengse sida aduga sida hai sida whosoever is born of God do not commit sin ishoregi polaba khudemona ishoregi pobadi ishogi macha singam ko haibdi ishoregi polaba haidi thawaidegi singdegi polaba misingna pap tawde hamni adai first 2 ki 29 na ishoregi popamina dharma chele hamni adudi ishoregi popamina pap tawde ba habji ga dharma chen ba habji ga amatane bisna pap tawde maramdi he should remain in him mangonda ishorgi dara ma ki dara krista gi dara do mangonda leba dara aidi magi chada naura adule ishorgi masasina pap tawrai khoina kawra pap tawriba mi singje ishorgi masana the shaitani masani and he cannot sin mana pap tawba ngamde because he is born of God mahak ishorgi polabani kana misne khoi christian orga khoi pap tawba ngamoy khoi di pap anam tawni sidribo khoina pap tawduni hariba mising do shaitan gi matung ba mising ni shaitan anam thak tawgraba mising bible nam action hai ai khoi je nongna pokpa mi orga di khoina pap tawroi habne aduna sida hairibadi kaino nongna pokpa mising na dharma chele nongna pokpa mising na pap tawde habne ba adu pap haibse karino khoina first on 3 gi 9 de jingje snausa sida hai whosoever committeth sin transgress also the law haidi pap to bo khuding mana ishogi wan da thang do thugai karam bo wan da thang ten kama meni for sin is the transgression of the law pap ki amatang ai definition do sini ko pap ai ka ino ana bible na tak pose masine ba maram di pap hai base ishogi wan da thang thugai bani karam bo wan da thang ten kama men thugai bani sinau sa aduna hai badi nongna performation na dharma sele pap to de hai badi nongna performation na ishogi wan da thang je mana mapung phana nga eba masi kanagi mapana no hairba misaga dugi mapana nate masi prabhu jesu christ bu nungsiba prabhu jesu christ da thajaba digi mapana prabhu jesu christ na mongonda pibiba thaujan aduna maha phusu kanbire hairba thaujan aduna maha phusu longa pangamale maha phupung hongale aduga achumba lambi adu saleba hairba process nang igi punsida lagtraba ikoi arang khubam nai roiba hauze ayama protection sing na haiba khoidi longa phugi mapana arang khubam phangbana te na hairba mising do isinausa aina haijaningi longa phugi mapana arang khubam phangde chumme adubu prabhu jesu christ da thajaraga nauna pokhraba misingna pap tawde habdi ishogi wanja thangji illi habne ba thawai asengba phangi thawai asengbigi mapana ishogi thaujangi mapana thajabagi mapana wanja thangse mapung phana illi aduna pap tawdrabadi wanja thang ilagadi pap tawdre dharma chele hairiba misak ado arang khubam phanglaba mising hai nausa ekhoi jo hairiba asigi manung da ekhoi jo chandraba ekhoi arang khubam phangdraba mi kana misna ekana gum krishna yam neng na je ekhoi de prabhu da thajarabne ekhoi kanbi kre na hairaga magi tokthorokpa thabak na inkhang na di mina chana riba thabak ju tha mina chana riba thabak tholam chale ishona yada ba thabak mayam tore edi kanbi khraba mine ma masidi kari sukai dena leiraba adugumba mi do saitana nam thak tawkhrabani hairiba adugumba mi adudagi khoi
yaw khumjeba adugumba takpiraba misingdo ado hairiba mido saitangi agent pastor oigira reverend oigira kana oigira maduko madu saitangi agent ni hairiba miduna haibido akoina thajagumje manga suba condition je akhoi amu yengse masina masida jo Prabhu Jesu Christ masamangna haibani aina haibnate Bible the Prabhu Jesu Christ masamangna haibani arang khumang ka phangada habje magi machanna kari haina khumbra habje yengseba tinausa hoi mangna sai John 3:16 dai arang khumam phangbadi kana isoba thajagadabni habjine adu jo Prabhu Jesu Christ na takpi bani anga saigi John 3:50 jo Prabhu Jesu na takpi bani nauna pokadabni isingdagi thawaidagi nauna pokadabni habneba adu natragadi shogi ning tholabak chapanga moi habne madu hairi basing do Prabhu na hairi do loi chummeba hairi do mathang lakadaba step neba aroiba step ina khumba na ha aduna hangibdo mangonda hangba matanda mana khumiba pakhumje yengdeba khoi pamina je Matthew 19 gi khoina 16 dagi na 19 bo pajagani 16 17 hana aikhoi pamina je yengu kanaguma amana mangonda laktuna hairami afaba guru lomba naidaba hingba phangnaba aina kari afaba thabak tawgadage hane makhoi jihudi singna khanbaje karino ekhoina wahenga thanga pingi mapana afaba dharma tawbigi mapana dan katpigi mapana sa katpigi mapana circumcise tawbigi mapana arang khubam phange hana jihudi singna khanbeneba adudang saigi ina khumba nupasina ju haidiba makhoi oja singna takpirambadugi onna tainana Prabhu Jesu na tawriba Prabhu Jesu na takliba mayam asida mahana aijibu arang khubam phanglaba mira phangdaba mira haido mana khangningai gidama made hangba question neba adum matamda Prabhu Jesu Krishna Jishna mongonda hai nahangna ebu karigidama afaba kauribno amni kana misna masida lana lobe ko Prabhu ju phatena adu lale maramdi matamda mahana oja ko bigini ko aibu karigi matamda dharma gi takpi tambiri bo oja khuding mudo afaba yaudeba yamna yaudeba ishonatna afaba kana amata leite masi muslim sausna to ni sinabni adubu nahangna hingba adu da saming labati if thou will enter into life having keep the commandment yathang sing atunga oi sida ko Prabhu Jesu namni nangna arang khobam phangni lagadi yathang sing atunga ai karamba yathang no hairaba nahazna mu hangeba haiding asagi jiudi sing nadi ceremonial ju loina ngai ten commandment ju loina ngai karamba no jidai je karamba yathang no haidi masina takpadi Bible da yathang ngai base khara makhal khara thona khaido se ritual gi haiba ama khoigi moral gi ten commandment haiba je masi khaidoeba asigumba mayam je khaidoeba sinausa aduna ni karamba yathang no na ma hangje mausina piba yathang haidi ceremonial dura hangmane adu jikshuna kai khumbre yingje ko aite nanche mahangna mongonda haki karamba yathang no maduda jishuna haki nahangna mi haloi dabani nahangna mitum mi wala naroi dabani nahangna huraloi dabani amusung nahangna aranda sakhe piroi dabani nama napabu ikai khumnau aduga nahangna nahaki yimlon babu nasama kumna nungsiu haibne haideba karamba yathangno hangba matamda mana khumeba madudi aikoina mi hataba mitum mi wala nadaba adig huran daba aramba sakhi pi daba imai pabu ikai khunwa haibaje masi karamba yathangda yaugeba Ten Commandment the Yawaba. Mahana Maru in a Ten Commandment gi last 6 commandment do adu haibne. Sna ahan bana khuna ishob thaja haibne. First then ahan ba yathang mari je masina ikhona ishob thaja ragadi ishob nungsiba aduga maki yathang mari je ilagane. Ikhona kairo lekai bu nungsiragadi haidiba akon bagi yathang taru ase ikhona ngak phangamgane. Masini Prabhu Jesu Christ na haije. Masi condition amani ko akhona ambagi mathang process ta aduna kanaw me isnausna akhodi yathang phang amroi yathang akuna rang khobam phangena Bible takte ana kanaw me isna hoji isnausna kanna laureba adudi haireba lauribdo akhoju masigi maramda akhona yathang akhoje mathok taina akhona ngangliba akhoju aran banena haiba adoi taragdi Prabhu Jesu Christ na yathang au haina maki machanmang na haiba oitardi Prabhu Jesu Christ da aran ba takpiba miraba aikoina khangadabne arang khubam phangningai gi damak process to layeba ahan bada aikoina Prabhu cross ta yengadabni yenga kana ma se kanbi mapune ne loksanggadabni aduga aikoina magi manakta sangadabne
ada kano thajabagi mapana aduga thawjana ko aikoida pibirane ba hairiba thawjan pirene khona pungning hongba ani khoina nongna popula khani aduga baptism lakni hairiba process e mathang lakne ba adugi matungda thawai aseng buduna haiba inba adugi mapana aikoina ishorgi wanja thangje aikoina prabhu gi thawjan adugi mapana nongna popagi mapana aikoina yathang ase dum ilakane ba masine ko isnawsa masida je aduga mu ai ngasidi yam sangna di ngangjero ko text ani khatang paraga loisin ge mathangda mu makhata na mu ai ngangjera ke phongdok piba ko phongdok piba 22 gi 14 dai sida zona haibni masida mahaki yathang singak pa makhoi adu yai phabni haibni mahaki yathang sing adi ishogi yathang je keno ten kamame na tabje laite ishona magi yathang habje masineba se koina ritual gumba koina ceremonial oiba iraport ki oiba yathang sing adudi prabhu jisu krishna tinduna takpa gospel gi saru oiba adudi prabhu jisu krishna cross sibida pukre koi makhata na in badra kala itre huji indre kanamta na sa khatre kanamta na koina unkak gi thabo sine sing buje tawdreba aduni ko masida habi yai phabni masi hingbagi upambigi chana ba amsung saradu thongjau singda chanabgi makoida hak laigini kanana Jerusalem anauba Jerusalem Revelation 21:22 da pi shogi kanbi khraba shogi mission laigida ba anauba Jerusalem da kana khatana changba ngamni makoigi ke try to the lala kana changba ngamani aduga hingbagi upambi do saba phangani amda ya thangak pa mission khatana madu changga ngani amne masina type de keno yathanga pa habje isna sa khoi gi pangana sunong mo yathanga pa je prabhu da thajaba thawai sengba phangba thausan adugi mapana yathang je ngapang amne ba prabhu na kanbi khraba nauna polaba thawai digi chingdegi nauna polaba misina yathang ai pap tawdeba aduguma mi khakna hairiba yathang je ngapne ba aduni ko ekhoina hairibje aduguma mi khaktana ishogi ning thole bakta changani haibdi anoba Jerusalem shona thalang to bom pham adu da sarga adu da koina satpaje yathanga pami khaktana phangani hamni si condition amani ko masigi mamang da thajab jana lakadom neba adu Revelation 14 gi 12 che sidana yamna mai shine sida here is the patience of the saints dharma chen ba missing gi khangba aseng ba missing saints di aseng ba yathanga pa missing du buni ko saints je dharma chen ba missing gi khang ai ba sida lere here are they that keep the commandments of God shogi yathang singa pa mkoi do sida lere and the fed of Jesus Jesu Christ ki thajaba havene isna usa icon da sarga san ngai ki da mo posak ani sang ai ba si ki ma fed of Jesus Jesu da lei ba thajaba do aduga chamana ba thajaba ikoi da lei dam ne ba aduga yathanga pa ji dar kale ba han ba fed of Jesus ikoi na Prabhu Jesu Christ je ikoi ki pap khotang mak te ikoi na kanbi ba ngami aduga ikoi je Prabhu Jesu Christ mapana ikoi je mapung phana sengdo pangami Prabhu khaktana ikoi gi arang khubam pi bu ngami haina thajaba siguma thajaba fed habje thajaba je leibaje masina han maneba haideba thajaba je leibaje gi mapana yathanga puje ngamaleba sinausa aduni kana mission adi huji protection tabi khoi Prabhu da thajai haraga Prabhu gi thaujan nai khoi kanbi khra da haideba thaujan nai khoi bu longak pangamande haina takpiribje masi aran bane sinausa aina roibda haichaning budi khoi shastra gi matung ne sache baibana habdu gi matung ne sache ngasimak aikoina Prabhu Jesu Christ gi manakta sangje khoina magi khoya khada khoina tujase aduga mana khoida puning hongba pirakani mana mikup adu mana khoida thawai sangba pibirakani aikoina aikogi pap sing hai dokchagani aikoina hairiba phattaba kuding mudure khoina puning hongani Prabhu Jesu Christ gi I na aikogi asakam mate phat kidraba I gumna ngalba pap sing adu mana aikogi ngorong on kobi ngorong na samthopigini adugi matungda mana aikoida thaujan pirak paib je khoida pangal shakti aikogi aswan bada mana kangkhan gani adu maina aikoina miku khuding Prabhu da makha polingi mana aikoji nauna dum pohon gani nauna pokpudagi mapana aikoida thawai singba phangani hairiba adugi mapana thaujan adugi mapana ishogi yathang sing che khoi ilakani yathang ilak paib je keno ishobu nungsiba kairole kyamo ishamukum nungsiba gi mapana ilak phangaman bani habjine khoina mathangda muyeng je kwaidi chawba yathang sing garino nungsibana karamna yathang sing je ngakpra aduga thawai asengbana kamaina thawai sangba gi mai phanglagadi kari keri tawgani habdu gi matangda khoina makhada mathangi Saturday de khoi amuk thengnarase aduna kanaguma missing aigi samona se tabadana khoina bol phangena khalagadi comment
comment ipiramu aduga anauba mi oiragadi channel asibu subscribe tawbiu akhoi marup mapang singda masi share tawbiu aroiba prabhuna lakadaba matamdo yam nakre ishogi apo pauje akhoi punna sandoga akhoi tamin naraga akhoi ishogi ningtholeba kidamo tharang tawba mi ama oise aina khwaidagi penjabadi sermon asida mi amatang oirabasu anitang oirasu mapung phana yengbiraga ishogi asumbudo hilla in bagi mapana hayeng akhona sargada akhona tang panda unaba phangdarasu hayeng akhona sargada akhona unabagi mapana ojanangi ministry gi mapana akhoi sargada yorokpani haina aduguma wahaido phangjabade mase akhoi gi damaktani yamna laibok pabni aina youtube channel sandokchaba siju masigi mapana shogi asumba lambida mi amabu asumba lambida puraga sarga lambi ado phangba ngamlagadi madu khwaidagi asauba mahiyan bani haina hajari aroibida pathna tongminase sargada laibe pa yam thaga sare akhona arang khubamgi pangngai gi dama kari kari phibam darka lai abdigi maramda samlamna ni na kare nauna pogloba misingna aduga thawai degi singdegi nauna polo misina pap tawde abdi shogi waina thangsinga se mafung phana ngala e thawai sing badigi mafana ngale haiba khangan biba sigi da muthaga sare tare bisna tong jo hariba chummasing induna makhotisu bo phangba mising aido henbiu